Manipur tampaki maruoina chingkhong chingya amade khungang singda khundaduna leiraba yumfamgi pata paidaba singna thengnariba khudongchadaba sing ase koknaba amade punna mayok Minanabagidamagta Eigi yumfam Eigi hak haiba sloganda sigi makhada lagliba June gi tang amadagi hauraga tha ni chupna campaign ama meitei tribe union na chatharagani haina phongdorakle lup asna thadorokpa chirol amana hai campaign asi meitei tribe union gi nupa amasung nupi yauna mioi tarana saba team amana Manipur gi tampaki district manga asana koliba khungang sing amasung chingkhong chingya da khundari ba mafam amatta chithadana chatkani Eigi yumfam Eigi hak haiba campaign asigi maroiba maramde Manipur Kundariba Yellow Food Oriba, meitei Kayama, Yumfamgi Pata Paidan Riba Sigamari Lena, Department of Biting, Janghanduna, Atuba Matamda, Pata Fanganaba, Jangsimba, Kongjangni, Kongjada Sida, Lupasigi Tomi Signa, Tungliba, Mafam Singatugi elected member Kudimak, Unabaga Loidena, Ai Bachero Singsu, Bishin Jagane, Masigi Matakta, Revenue Amadi Settlement Department official Sing Lodena, Marilenaba SDC, SDOD, Sinachumba, Mio Sing Hakteng, Unabaga Loidena, Marilenaba Chang Sing Su Fangangane.